ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯗꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯑꯞꯗꯦꯠ ꯇꯧꯖꯒꯦ ꯑꯗꯨ ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡꯆꯥꯔꯕ ꯀꯣ ꯑꯗꯨꯒꯨꯝꯕ ꯊꯕꯛꯀꯤ ꯄꯥꯎꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝ ꯑꯩꯅ ꯃꯃꯥꯡꯗ ꯂꯣꯏꯅ ꯁꯖꯈ꯭ꯔꯦ ꯍꯥꯏꯗꯤ ꯀꯔꯝꯕ ꯑꯦꯛꯖꯥꯝꯅꯣ ꯀꯔꯝꯕ ꯊꯕꯛꯀꯤꯅꯣ ꯑꯗꯨꯒ ꯀꯔꯝꯕ ꯃꯤꯑꯣꯏꯅ ꯁꯤꯒꯨꯝꯕ ꯑꯦꯛꯖꯥꯝꯁꯦ ꯊꯥꯕ ꯌꯥꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩ ꯂꯣꯏꯅ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯨꯒ ꯆꯥꯎꯔꯥꯛꯄ ꯑꯃꯠꯇꯒ ꯑꯃꯨꯛ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯁꯤꯒꯤ ꯊꯕꯛꯁꯦ ꯏꯟꯗꯤꯌꯟ ꯀꯣꯁ ꯒꯥꯔꯗꯀꯤꯅꯤꯀꯣ ꯑꯗꯨꯒ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯔꯕ ꯆꯨꯝꯅ ꯑꯗꯨꯝ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯔꯕ ꯀꯥꯡꯕꯨꯅ ꯊꯥꯕ ꯌꯥꯔꯕ ꯑꯦꯛꯖꯥꯝꯅꯦ ꯑꯗꯨꯒꯨꯝꯕ ꯏꯟꯗꯤꯌꯟ ꯀꯣꯁ ꯒꯥꯔꯗꯁꯤ ꯑꯗꯨꯝ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕ ꯊꯕꯛꯅꯦꯕ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯕ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯀꯥꯟꯗ ꯆꯍꯤꯁꯦ 53ꯗꯒꯤ ꯃꯊꯛ ꯑꯣꯏꯒꯗꯕ ꯑꯗꯨꯒ ꯃꯥꯒꯤ ꯆꯍꯤ 12 ꯍꯥꯏ ꯑꯗꯨꯀꯥꯟꯗ ꯃꯥꯒꯤ ꯍꯥꯏꯗꯤ SC ST OBC ꯑꯗꯨꯒꯨꯝꯕ ꯂꯩꯕ ꯀꯥꯡꯕꯨꯗꯣ ꯑꯦꯛꯁ ꯔꯤꯂꯦꯛꯁꯦꯁꯟ ꯑꯗꯨꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯏ ꯀꯔꯝꯕ ꯊꯕꯛꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯂꯣꯏꯅ ꯍꯥꯏꯖꯈ꯭ꯔꯦ ꯀꯔꯝꯕ ꯃꯤꯑꯣꯏꯅ ꯊꯥꯕ ꯌꯥꯕ ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯛꯖꯥꯝ ꯁꯦꯂꯦꯕꯁꯅ ꯑꯗꯨ ꯃꯔꯨꯑꯣꯏꯕꯁꯤꯅ ꯂꯣꯏꯅ ꯁꯥꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯒꯤ ꯂꯤꯡꯗꯣ ꯑꯩ ꯚꯤꯗꯤꯑꯣꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯪꯉꯤ ꯁꯤꯁꯤꯒꯤꯀꯣ ꯑꯗꯨꯅ ꯃꯉꯣꯏꯅꯅ ꯃꯌꯥꯝ ꯁꯤꯒꯤ ꯃꯦꯟ ꯑꯣꯏꯅ ꯁꯥꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯅ ꯍꯧꯖꯤꯛ ꯁꯤꯒꯤ ꯐꯣꯝꯁꯦ ꯂꯥꯛꯑꯦ ꯉꯁꯤꯗꯒꯤ ꯂꯥꯛꯑꯦ ꯊꯥꯖꯤꯟꯕ ꯌꯥꯔꯦ ꯍꯧꯖꯤꯛ ꯆꯥꯎꯔꯥꯛꯅ ꯐꯣꯝꯁꯤ ꯀꯃꯥꯏꯅ ꯊꯥꯖꯤꯟꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯍꯥꯏꯕꯗꯨꯒꯤ ꯑꯗꯨ ꯇꯥꯛꯆꯔꯝꯒꯦ ꯐꯣꯝ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯁꯖꯕꯅꯤ ꯑꯗꯨꯀꯥꯟꯗ ꯁꯤꯒꯤ ꯐꯣꯝꯁꯤ ꯃꯌꯥꯝ ꯁꯤꯒꯤ ꯏꯟꯗꯤꯌꯟ ꯀꯣꯁ ꯒꯥꯔꯗꯀꯤꯁꯦ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯆꯠꯂꯀꯥꯟꯗ ꯑꯦꯛꯖꯥꯝ ꯊꯥꯔꯨꯗꯨꯕ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯁꯤꯟꯕ ꯌꯥꯏ ꯑꯩꯈꯣই ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯇꯥꯅꯤ ꯑꯗꯨꯅ ꯉꯜꯂꯤꯉꯩꯗ ꯍꯥꯟꯅ ꯊꯥꯖꯤꯟꯕꯤꯌꯨ ꯐꯣꯝꯁꯦ ꯑꯗꯨꯀꯥꯟꯗ ꯁꯤꯒꯨꯝꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯤ ꯂꯧꯕꯤꯌꯨ ꯁꯤꯒꯤ ꯊꯕꯛꯁꯦ ꯄꯥꯝꯃꯒꯗꯤꯀꯣ ꯏꯟꯗꯤꯌꯟ ꯀꯣꯁ ꯒꯥꯔꯗꯁꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯤ ꯃꯥꯒꯤ ꯁꯦꯂꯔꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯁꯦꯂꯦꯛꯁꯟ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔ ꯂꯣꯏꯅ ꯆꯤꯡꯕ ꯑꯩ ꯅꯣꯇꯤꯐꯤꯀꯦꯁꯟꯗ ꯐꯖꯅ ꯑꯗꯨꯝ ꯄꯥꯈ꯭ꯔꯕꯅꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒꯤ ꯂꯤꯡꯗꯣ ꯍꯥꯟꯅ ꯍꯥꯞꯄꯛꯀꯦ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯀꯥꯟꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯌꯣ ꯍꯥꯟꯅ ꯌꯦꯡꯈ꯭ꯔꯕ ꯀꯥꯡꯕꯨꯗꯤ ꯁꯤ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯔꯦ ꯁꯤꯗꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯏꯟꯗꯤꯌꯟ ꯀꯣꯁ ꯒꯥꯔꯗꯀꯤꯁꯦ ꯀꯔꯝꯅ ꯃꯥꯒꯤꯁꯦ ꯍꯥꯏꯗꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯩ ꯍꯥꯏꯕꯗꯨꯅ ꯑꯩꯅ ꯃꯌꯥꯝ ꯍꯥꯏꯖꯗꯣꯏꯁꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯍꯦꯟ ꯁꯥꯏꯗꯇ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯊꯥꯔꯒ ꯂꯩꯁꯦ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯒꯗꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯤꯗꯀꯣ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧ ꯂꯣꯏꯔꯀꯥꯟꯁꯤꯗ ꯃꯌꯥꯝ ꯁꯤꯗ ꯊꯣꯛꯂꯛꯑꯦ Indian Coast Guard Ministry of Defense Important Instruction for Filling Online Application NAVIC ko aduga masida haire ma'am term and condition maru oiba loina pire adudi online se June gi tang 5 gi thaba hore supnatagi June gi tang 10 puktane ba moina piri se supnatagi numit 5 ni gatane moina piri matam se ma'am asigi manung sida akoina sigi exam form se thajin ba yai adukanda link for printing e-emit card adu emit card akoina singthokpa matamgina June gi tang 10 dagina June gi tang 16 phoki manung sigi talaksida ko June gi tang 10 dagi thaba horani be emit card siduka 16 phoki manung da lakthoba ma'am ko maru obina sida haire adukan my term and condition na singba sisi loin haire adu si singi loin hana pabiro apply tawdingai mamangda kari no haibadu ko si makhara piri singje declaration loina paro si palor matungna ma'am makhada pire selection post for application mokoina post pi se ama khatane domestic branch de ko nupa nupi ani loina apply tawbi yare sorry nupi gidi ma'am sida option yaudare nupa khatangi oire ko aduna si nupa gi se tik kholor ba matungna koina tawris I agree sida tik tawbirani ko sida sangbirani khalor matungda have you selected correct post for applying okay tawbiro okay tawloi my form dalani sigi application NAVIC domestic branch magi akoigi direct khoigi haidi 10 gi certificate yawo mingdo menbiro sida mathang ko baba gi ming melo mama gi ming melo samana certificate job do samana melo email ID date of birth email ID se mem maru oibane haidi isa na haji seasonary email ID do hapiro adu lora matungda select your caste nangi schedule caste la schedule tribe na singlo khallo adu lora merit or unmerit choose tawro ko adu kana sigi ira lai banga tani si ai profile nga tani ko si loina menbiro adu kana khoi certificate na singba hapa ko photo ke upload tawro step by step tawro mai mathang la ani submit tawro adu kanda payment na singba mathang step by step ani adu kan ira lai banga tani mem sta khoi profile khatang mendu khatane payment tawro ni loire exam sigi adu moi emit card download taw hai matam download taw biraga loire aduga khangdaba yarogadi mem ai video oina sajarake topako aduga kano tobiro comment box tobiro aduga mem si main oina haijage na form rajik lae video saw haibasu yawbako aduna ai si video sajarakpane aduga mem si hairaga video si matang sai lu sinjarage and thank you so much for watching the video bye bye